ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ एपिसोड 57 अदु पुदु लाक्चरे ममांगी एपिसोड सिंगु येंबिदबि यावरगदि सोयदना येंबियु वरि इसे मपुंग फाना बाप तानबगिदमा हाइजबनि अखोय ममांगी एपिसोड क्या रोयब सिंद उखरे एथलेम के प्लान दगी सेक्शन किंग एडवर्ड अमदी बाइकिंग चुचिंग सिक्टिगर अनि से साउनांदुना लानथम गिदमक सेम सानक्रबनि अदुगा एथलेम छु माना तौरुरिबा प्लान अदुदा मचान फेल फेर ओइना सी क्रैब सि खंगपदगी निंग कायनबदगी मछा मथंदा सुसाइड तौजगे तौरुरे अदुबु मागी मनाइसिना थौना हंदनबा वाफम कया फोंदोरकपदगी माना तौरिबा प्लान सी मखा ताबा प्रोग्राम चथनबगिदमक तमथीबा सक्तम अमा गोलोइना एपिसोड अदु लोइसनगिबनि मसिगी मखा एपिसोड 57 असिना कमदौबगे हाबदु मयाम पुन्ना येंगमिनरसि हौजी एपिसोड 57 असिगी आहानबा सिनसिदा सिक्टिगर अमदी स्टोरागी बाइकिंग क्लानमिसिंगसि मखोइनि लुचिंगदुना लानफमगिदमक सेक्शनगी मथक्ता लामन खुंगनी आदुना माशारोमदा सुमसुम चंगसलगली लंबी से चचना स्टोराना मपुरोब सिक्टिगर हाइरी सेक्शन किंग एडवर्डना मान हंतक अखोगी जाति तौरिबा मराल असगी फोल करी फंगने हाबा मा खंगजरमोय सिक्टिगर माइरी मान हंतक तौरिबसी अचाकप मईदा खोंग तांजनबनी मागी लानमिसिंगसिदा जुलाउरी अखोइना नुमित इनी मतुंगददी सेक्शन लानमिसिंगी इना अखोगी हक्चांगबु चामथोकनी वाफमसिदा लानमि म्यामसिनाचु लाउ खोंगदुना अपुनबगी थौना अमा हाबली मसिदा मनावनुपा रानबालर चखलक्तुना मयाम सिक्टिगर हाइरी याम हंतक तौगदुरबि लानफमसिगी अखोइदा ख्वाइदगी खुदोंग चागदबा हारगदी लंबीदा मखोइबु लुमदुना अटैक तौबा हाइबसिनि हाइबा वाफमसि फोंदोरगली मसिदा स्टोराना येलगली मदु यारोय अखोइना हानाना अखोइदा खुदोंग चागदबा लानफम जगा अमा खनख्रबनी मदुदा दुम थेंगनगदबनि हाइरी रानबालदरना मोहरगली अदुबु लानमी मसिंगदी सेक्शन लानमीना मसिंग अदुकी मतिक यामी अखोइना साउरिबने हाइदुना इज्जतकी खंदुना दुम तौरुबदा अखोइ माइथीबा याबगी चांस वांगी हाइरी अदुबु हुजिक रानबालदरना हारिबा वाफमसि सिक्टिगर अमदी स्टोराना याद्रे स्टोराना रानबालदरदा हाइजलगली हंतकी लानफमजे अखोइना सोइदना माइ पाकनी मसिदा करिगुम्बा नंग कीरगदी लानफमसे यावरमदबी हनखिबा यारगनी हाइजलगली अदुबु सिक्टिगरना मुंग मनावपासिदा अदुबु मचिमनाव हाइबसिदी लानफम खुदिमक्ता पुन्ना थेंगनमिनगदबनी अदुना नंग कीरबसु हनखिबा यारोय हाइदुना थिंग्रे सोमना नाकन अमदना उट्रिट फेनन अमदी सिट्रिक मखोइ हुमसि सगोनसिंगि यांग थौदुना किंग एडवर्डकी मनाक तमना हौजे एथलेमना तौरिबा प्लानसि हाइदोकनबगिदमक लागली सोमना किंग एडवर्डसु मागी लानमी टेंगोलसिगा लोइनना अवांगलोमदा हाइगलक्तुना जगा अमदा केम तौदुना हंतक तौगदुरबे लानफमसिगी लालोंग खरा एलामगा खन्नदु लैरी मसिदा किंग एडवर्डना मार्शागी सेनापति एलामदा हाइरी हंतकी लानफमसिदा सिक्टिगरना तौरकदोरबसि अवांगबा जगादगी कुमथरकनबा होनरकनी अदुना अखोइनसु मदुगी खुदोंग चाबा अमा लौगदबनी कुमथरइबा मखोइगा मायोकननबा लानमी चहुम अमा हाना थाजनगनी मखोइना मदुगा लानथेंगनरिङै साइडतगी लानमी टेंगोल अमामुक थाजनगदबनी सेनापति एलामना मोहरगली अदुरबदी हाना लानथेंगनगदुरबा लानमी चहुम असिदी असी अना मयाम थोलगनी हाइरी किंग एडवर्ड अमुक मखा तारगली अखोइना करिगुम्बा पांदम अमा फंगे हारगदी अइगी ओइबा खरसु मांगदबा यारोय अदुना लानफम असी माइ पाके हारगदी अइगी थौना फरबा लानमीसिंगी थवाई खरसु कटपा ताबनी मखोइ चहुम अदुना पुलप थवाई थाख्रबसु लानफमसे अखोइना माइ पाओरबदी तुंगी मिरोलना मखोइ चहुम अदुबु अथौबगी मिंथोल पीदुना संगना सोना दुन लेहौगदोरिबनी अखोइना होजिक तौगदुरबे लालोंगसि एथलेमदसु तमुनबा थौरांग तौरो हाइदुना एलहामदा याथंग पीरी मथंगी सिनसिना एथलेमना केम तौदो लैरिबा जगासिदा अमुक लाख्रे हुजिमागी अचानबा मनाइसिना हाइरी किंग एडवर्डसु मफमसिदगी किलोमीटर 10 मुक लापा जगा अमदा केम तौदो लैरि हाइना पाउ तारे अदुगा सिक्टिगरगी बाइकिंग सिंगदी मफमसि यौसले हाइबा पाउ तारे अखोइगी हुजिक मफमसिदा लैरिबा लानमीसिंगसिजु किंग एडवर्डकी लानमीसिंगदु गाइबदा चोक्थनबा यावरे अदुबु थाजबियु लानमीसिंगसि थमोइ सेंबा हाइसिंगबा लानमी गाक्तनी एथलेमना मारगली अदुरबदे अखोइसु गाइबा ताबनी दरकारगी मतुंगिना तौगदुरबे लानफमसिदा किंग एडवर्डकी मतेंग पांगबा ताबनी अदुगा हौजिक मफमसिदा लैरिबा किंग एडवर्डना थारकपा एथलस्टेनबुसु नखोइना चेक्सनना येंगसनगदबनी कनागुम्बा खरना आंगांगसिगिदमक चावरबा मंगान कया अमा सागली सोमना उट्रिट होजु नंग लानफमसि थिंगौबा नंगनबा हाइदुना किंग एडवर्डकी मनाक्ता सुमसुम लाकपदा मखोइना तोंगलिबा सगोनसिंगसि वारकपदगी मचिंजाक पिजनबा हाइदुना मखोइजु जगा अमदा गाक पंदुना पोथादु लैरी उट्रिना सगोनसिंगसि मचिंजाक पिजना हाइरी नखोइजु नाचिंजाकसि प्रबब चाचलु अखोइ कनागुम्बा मा हातकदबा लै ओजबाटकी लमन खुंगदबा लै हाइरी फेननगे सिटिकेदमुक उट्रिना मखा तारगली किंग एडवर्डना करिगुम्बा लानथमगिदमक चलमगसु अखोइना तानादुना मागा हाना उनदबा यादबनी अदुगी मतुंग एथलेमबु फागनी अदुगा मखों मखुत मरीदु थदतुना येनगदबनी हाइरी वाफमसिदा सिट्रिकना हारगली लोड अदुबु हुजिकते अखोइ मरी सुद्रे लैरिबसे अखोइ हुंखक्ता गाइरे हाइरी हाइबदि सिट्रिकना हुजिक हाइनिंगलिबसि लैखिद्रबा मखोइगी मपांग ओइरम्बा ओजबती याउद्रे हाइरिबनी उट्रिना मुक थवाई नुवाइतना हाइरी अदुबु ओजबतकी थवाई मिरेलना हौजिक अखोइगी नाक्ता लैरी फेनन अमुक मथंदा निंदा तौदुना मचिंदा सोलगली ओजबना थवाई मांख्रिबदु
matam chupada yakhigatuna leiba aigi maramdagini haiduna mathanta maral si sijari utinamuk fenanda thona haptuna hairi adumna sonthagadama natte fenan osbana laikhidrabadu nangi naral natte maral lariba ethalemda laman khumbangam nabagidamak nathamoi sonthaganu haiduna themli adubo hanbada koina hojik tawgadabasi tawgadoriba lanphamsi thingnaba hana honagadabani haiduna makhoi hum makha tana king edward ki magai tamna khongchachi chatharagli masrik sinchi hongkiduna edward ki mama elswet amadi masunupi elfina lotu leiba Marsha bookstone hariba jaga sida ung lakre makhoi hoji mafam sida ngairi bisi masunupi Rajkumari Elfinga luhongna ba thorang tawriba rungko phada lehoba Ethelstan gi mamanaba kain laftu lakpa ngairi bani adubu makhoi ni nauji mafam sida sum leichalak pachida hainadabana di loire mafam si khara du motpa jaga ni Rani Elchona hoji masunupi si kain lafta luhongna ba tawri bisina masunupi Rajkumari Elfin si mioi kayamana Marsha gi ningtho oining badagi luhongna bohona rakani habji khangmadagi angang masen si khangnaba makoina haibada su ingadaba kai lafta oina pina bohona ribani tanja sida lami ma laktuna room ko phada section singna biking khudi mang hat kraba pausi tamlare masida Rani Elchwet amadi masunupi Rajkumari Elfindi nungsathi ba hore maramdi Rajkumari Elfin ga khangnariba kai laf haribana pamcha dusu room ko phada leibani aduna laibak thiba thawdoktuda masu siramagadra haibagi akhat pa phawre Rani Elchwet na su ngakna lalmi sida hangli mafamduda section singna attack tawribaduna kari maram leibagino haiduna hangli lanmisina swaragli madugi maram chap chabadi khangjadri adubo hojik section amadi parking singi marakta achawa lanjao ma thokadabagi ngaiduna di leire aduna mafam siju kudong tiningai oire saphakadaba jaga amada leirudaba yaroi haikre masidagi Rajkumari Elfinsi tanjama ngaibo oina kamada thonglonjano thamkre masida angang oribi Rajkumari Elfindi mabu save oina bane haiduna phajanduna thambasida chawningmada loire marak marak tamabok ka khanaba yaure matangi sinsina fada pialing amadi bridagi sindong lakre hojik fada pialingna mioi khara thengnabadagi changchanduna hanglubada mioi singchi room ko phadagi mathwai hingnaba chelakpa mi ngak to oramli hojik thengnaribani pasana aramli aikoi dahana sunawase sukpa pamjade aduna thwai hingnaba saphakadaba jaga amada chatkragani hojik biking samadi section singi leramba shanti gi mari du tatkrabani ikoi kuidana chawrba lantham ma soidrabani aikoi hana leramba room ko phasu pungtum tum grabo phamsi loina tamamli masigi fada pialingnasu hojik masaromna tawriba irangji khangle adubu wafamsi bridadadi man losalli bridana sumiyo singsina kari hairamlibno haiduna hangbada fada pialingna wafam kutimang losanduna haidoktabi thamkre mathangi sinsina utrit fenan amadi sitrik makoyumsi King Edward na kem tawdu leriba mafamsi yoksalagli hoji makoina King Edward ki manakta prabab changtuna hairi Lord Viking Siktigarna adongi loinabi Rani Elfet hatpo iramdre thokriba thawdok kudimaktu Ethelem gi thawrangni haikre wafam sira King Edward chu pungak ngakre somdana Siktigar amadi magi Vikings lanmi singsi Ethelem na kem tawdu leriba jaga ski manak naksalagli masida lanmi mana Siktigar hairi Lord akhoi gi pawmei singna haibada leiribasi King Edward tin natte hai adubu mafam sida Lord amagi tengti lei hai kanano haibadudi chapchana khangre hairi Siktigar na maragdi ngaside akhoi gi sorna akhoi masi khudong chabasi pirabani amabu oirabasu leiribasi section lanmi ni akhoi na makhoi sibu hana loichalagadi King Edward ki mapangan kharada oirabasu sonthagragani story na mung makhata ragli adorabadi makhoi khoisi loichanaba lalong oina akhoi gi Vikings lanmi singna mayai khudi makhoi chanduna changchalasi hairi adubu Siktigar na ragli akhoi na makhoi khara sigi damakta matam changna duk chawba lalong yat kadaba natte hojai akhoi gi mangda leriba singsi ice olabani masigi mathakta dumak changchan khradabani hairi somdana King Edward na utrit ki pawsi tarama matung utrit hairi Ethelem na karigi damak magi plan hai aduna machanupi buhat ka doriba madu oithoktabani pawdu aran mani hairi utrit na mung makhata na hairi Ethelem na machanupi bu hat kya aduna hat ki banate man hana ba plan toram lebadi athoibi lining bi Alice puni madu da mana tharo mioi singduna Rani Elfet masak khajana khangdabadagi mi onana Alice ki mohutta machanupi Elfet oina hat ki bani haiba wafam chi tamli elhamna mu utrit hairagli utrit na ngonda haiba wafam dugi prupti leirabra haiduna utrit na makatari aina wafam si hoji hingdo leiriba Alice tagi loina tarabani mana sengwa singdu loina hairaklabani Edward amu hangagli adu thabaksi Siktigar na di tawbo oramoidra utrit na hairagli Siktigar na lining bisingdi khongchatu khangmanate adubu Ethelem di khanglibani aduga Siktigar na icham chamba lining bisingdubu karigi hat kadoribano maram laite hairi Edward chujik wakhan khandu laikre utrit na mung changchanduna hairi Lord aikoi hojik tawgadaba haibabu Ethelem bu pharaga matik chaba chairak pi na bon agadabani magi maramdagi machanupi oiriba Rani Elfet laikidabani aduga aina luna tawjaba aigi pang osbachu magi lanmi singna aigi room ko phada lanta sanduna Vikings mayam hatpada yaukre haiba wafam chi tamagli
ꯃꯁꯤꯗꯒꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅꯁꯨ ꯑꯦꯊꯦꯂꯦꯝꯕꯨ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯨꯒ ꯎꯇ꯭ꯔꯤꯠ ꯅꯪꯅ ꯁꯤꯛꯇꯤꯒꯔꯗꯁꯨ ꯂꯥꯟ ꯑꯁꯤ ꯇꯧꯗꯅꯕ ꯄꯥꯎ ꯇꯝꯂꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈ꯭ꯔꯦ ꯕꯥꯏꯀꯤꯡ ꯁꯤꯛꯇꯤꯒꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯤꯛꯇꯤꯒꯔꯅ ꯂꯩꯔꯤꯕ ꯑꯦꯊꯦꯂꯦꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯈꯣꯏꯅ ꯇꯨꯝꯂꯤꯉꯩ ꯐꯝꯖꯟꯗꯨꯅ ꯂꯩꯔꯤꯕ ꯕ꯭ꯔꯕꯁꯤ ꯂꯥꯟꯗꯨꯅ ꯆꯠꯂꯒ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯂꯤ꯫ ꯃꯁꯤꯕꯨ ꯁ꯭ꯇꯣꯏꯔꯥꯅꯗꯤ ꯄꯥꯡꯗꯕꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯤꯛꯇꯤꯒꯔꯅ ꯑꯃꯨꯛ ꯁ꯭ꯇꯣꯏꯔꯥꯗ ꯊꯦꯝꯂꯤ ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯂꯥꯂꯣꯡ ꯑꯁꯤ ꯇꯧꯔꯕꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯦꯛꯁꯟ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯄ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯁꯤꯔꯔꯣꯏ ꯃꯁꯤ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯊꯧꯖꯥꯜꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯣꯏꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯂꯥꯟꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯐꯝꯖꯟꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯕ꯭ꯔꯕ ꯑꯁꯤ ꯀꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯃꯁꯤꯗ ꯃꯅꯥꯎꯅꯨꯄꯥ ꯔꯥꯟꯕꯥꯜꯗꯔꯅ ꯍꯥꯏꯔꯛꯂꯤ ꯁꯨꯡꯀꯥꯏ ꯀꯥꯏꯔꯣꯏ ꯃꯔꯝꯗꯤ ꯑꯩꯅ ꯑꯥꯏꯁꯁꯤ ꯌꯦꯡꯕꯗ ꯈꯪꯉꯤ ꯀꯥꯏꯒꯟꯒꯗꯕ ꯑꯥꯏꯁ ꯅꯠꯇꯦ ꯑꯩꯅ ꯌꯦꯡꯕꯗꯗ ꯈꯪꯉꯤ ꯑꯩꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯥꯏꯁꯂꯦꯟꯗ ꯃꯇꯝ ꯀꯨꯏꯅ ꯕ꯭ꯔꯕ ꯃꯔꯛꯇ ꯁꯔꯚꯥꯏꯚ ꯇꯧꯔꯛꯂꯕꯅꯤ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯂꯕꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯥꯏꯁꯁꯤ ꯀꯥꯏꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯣꯏꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯤ ꯑꯥꯏꯁꯂꯦꯟ ꯅꯠꯇꯦ ꯃꯥꯔꯁꯤꯌꯥꯅꯤ ꯃꯐꯝꯁꯤꯒꯤ ꯅꯦꯆꯔꯁꯨ ꯁꯦꯛꯁꯟꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯗꯕꯒꯨꯝ ꯊꯥꯖꯔꯣꯏꯗꯕꯅꯤ ꯀꯥꯏꯅꯤ ꯀꯥꯏꯔꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯁꯤꯛꯇꯤꯒꯔꯅꯁꯨ ꯁ꯭ꯇꯣꯏꯔꯥꯒꯤ ꯋꯥꯐꯝꯁꯤ ꯑꯆꯨꯝꯕ ꯈꯔ ꯌꯥꯎꯕꯗꯒꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯤꯑꯣꯏ ꯈꯔ ꯃꯅꯥꯎꯅꯨꯄꯥ ꯔꯥꯟꯕꯥꯜꯗꯔꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯃꯊꯛꯇ ꯐꯝꯂꯤꯕ ꯑꯥꯏꯁꯁꯤ ꯀꯥꯏꯅꯤ ꯀꯥꯏꯔꯣꯏ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯄꯤꯔꯝꯂꯦ꯫ ꯁꯣꯝꯗꯅ ꯎꯇ꯭ꯔꯤꯠꯁꯨ ꯕꯥꯏꯀꯤꯡ ꯁꯤꯛꯇꯤꯒꯔꯒꯤ ꯃꯅꯥꯛꯇ ꯑꯁꯦꯡꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯝꯗꯨꯅ ꯂꯥꯟꯐꯝꯁꯤ ꯂꯦꯞꯅꯕ ꯍꯥꯏꯔꯨꯅꯕꯒꯤꯗꯃꯛ ꯀꯦꯝꯞꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅꯁꯨ ꯍꯥꯏꯔꯤ ꯃꯥꯁꯨ ꯇꯞꯅ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯑꯦꯊꯦꯂꯦꯝꯕꯨ ꯐꯥꯗꯨꯅ ꯕꯥꯏꯀꯤꯡ ꯁꯤꯛꯇꯤꯒꯔꯒ ꯎꯅꯗꯨꯅ ꯁꯥꯎꯅꯔꯝꯕ ꯈꯨꯗꯤꯡꯃꯛ ꯆꯥꯝꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯥꯖꯕ ꯄꯤꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯐꯦꯅꯟ ꯑꯃꯗꯤ ꯁꯤꯇ꯭ꯔꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯛꯇꯤꯒꯔꯒꯤ ꯃꯅꯥꯛꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯦꯊꯦꯂꯦꯝꯅ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯗ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯐꯥꯔꯨꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯅ ꯏꯗꯤꯠꯁꯨ ꯄ꯭ꯔꯕꯞ ꯂꯥꯛꯇꯨꯅ ꯃꯕꯣꯛ ꯑꯦꯜꯁ꯭ꯋꯦꯠꯇ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯕꯨ ꯊꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯖꯒꯥꯗ ꯄ꯭ꯔꯕꯞ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄꯗꯗꯤ ꯀꯥ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟ ꯂꯩꯔꯝꯗ꯭ꯔꯦ ꯊꯣꯡꯅꯥꯎꯁꯤꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯒꯣꯜꯁꯨ ꯃꯄꯥꯟꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯟ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯔꯨꯝ ꯀꯣꯚꯥ ꯇꯝꯅ ꯀꯥꯏꯂꯥꯞ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯁꯣꯝꯗꯅ ꯁꯤꯛꯇꯤꯒꯔꯅ ꯁ꯭ꯇꯣꯏꯔꯥꯗ ꯃꯊ꯭ꯋꯥꯏ ꯋꯥꯔꯤꯕꯁꯤ ꯋꯥꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯁ꯭ꯇꯣꯏꯔꯥꯅꯗꯤ ꯕ꯭ꯔꯕ ꯃꯊꯛꯁꯤꯗ ꯆꯠꯇꯨꯅ ꯂꯥꯟꯗꯥꯔꯨꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯌꯦꯠꯂꯤ ꯑꯗꯨꯕꯨ ꯁꯤꯛꯇꯤꯒꯔꯅ ꯍꯌꯦꯡ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯤꯗ ꯁ꯭ꯇꯣꯏꯔꯥꯗꯤ ꯇꯨꯡꯗ ꯆꯪꯉꯛꯑꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯄꯨꯁꯜꯂꯛꯂꯝꯃꯒ ꯃꯊꯟꯇ ꯑꯃꯨꯛ ꯍꯟꯇꯣꯛꯇꯨꯅ ꯂꯥꯟꯐꯝꯁꯤ ꯌꯥꯎꯗꯅꯕꯁꯨ ꯁꯤꯟꯅꯔꯤ꯫ ꯇꯟꯖꯥꯁꯤꯗ ꯃꯅꯥꯎꯅꯨꯄꯥ ꯔꯥꯟꯕꯥꯜꯗꯔ ꯑꯃꯗꯤ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯒ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯂꯥꯟꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯏꯁꯤꯡ ꯃꯊꯛꯇ ꯐꯝꯖꯜꯂꯤꯕ ꯑꯥꯏꯁ ꯑꯁꯤ ꯃꯈꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯉꯨꯔꯦ ꯀꯥꯏꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯁꯤꯛꯇꯤꯒꯔꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯍꯣꯔꯦꯟ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯈꯣꯏꯅ ꯀꯟꯅ ꯇꯨꯝꯊꯔꯤꯉꯩ ꯆꯪꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯁꯤꯛꯇꯤꯒꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯄꯥꯎꯃꯤ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯑꯦꯊꯦꯂꯦꯝꯅ ꯍꯧꯖꯤꯛ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯥꯛꯂꯝꯂꯤ꯫ ꯎꯇ꯭ꯔꯤꯠꯅꯁꯨ ꯄꯥꯎꯃꯤꯁꯤꯗ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯎꯕꯅꯤ ꯄꯥꯎꯗꯨ ꯃꯉꯣꯟꯗꯁꯨ ꯇꯝꯃꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯦꯊꯦꯂꯦꯝꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯁꯤꯗ ꯁꯤꯇ꯭ꯔꯤꯛ ꯑꯃꯗꯤ ꯃꯥꯒꯤ ꯕꯥꯏꯀꯤꯡꯁ ꯂꯥꯟꯃꯤꯁꯤꯡꯁꯤ ꯐꯝꯖꯟꯗꯨꯅ ꯂꯩꯔꯤꯕ ꯇꯨꯔꯦꯟꯁꯤꯒꯤ ꯃꯊꯛꯇ ꯀꯨꯝꯊꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯞ ꯇꯞꯅ ꯂꯥꯛꯄꯗ ꯃꯥꯡ ꯊꯥꯔꯤꯕ ꯁꯤꯛꯇꯤꯒꯔꯒꯤ ꯖꯒꯥꯁꯤꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯥꯏꯁꯁꯤ ꯀ꯭ꯔꯦꯛ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯄꯥꯈꯠꯅꯔꯦ꯫ ꯁꯤꯛꯇꯤꯒꯔꯅꯁꯨ ꯅꯥꯀꯣꯡ ꯅꯞꯁꯟꯗꯨꯅ ꯇꯥꯕꯗ ꯏꯁꯤꯡꯒꯤ ꯈꯣꯡꯖꯦꯜꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯛꯇꯤꯒꯔꯅꯁꯨ ꯈꯪꯂꯦ ꯐꯝꯖꯜꯂꯤꯕ ꯕ꯭ꯔꯕꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯀꯥꯏꯗ꯭ꯔꯕꯁꯨ ꯈꯔ ꯄꯥꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛ ꯑꯥꯏꯁꯁꯤ ꯀ꯭ꯔꯦꯛ ꯆꯠꯆꯔꯕꯁꯨ ꯀꯥꯏꯕꯃꯛꯇꯤ ꯀꯥꯏꯗ꯭ꯔꯤ꯫ ꯃꯈꯣꯏ ꯇꯞꯅ ꯇꯞꯅ ꯃꯣꯟꯗꯨꯅ ꯆꯪꯁꯜꯂꯒ ꯂꯥꯟꯃꯤꯁꯤꯡꯁꯤ ꯋꯥꯡꯃꯗ ꯂꯣꯏꯅ ꯂꯥꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯦꯊꯦꯂꯦꯝꯒꯤ ꯀꯦꯝꯞꯁꯤꯕꯨ ꯁꯟꯇ꯭ꯔꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯪꯁꯟꯗꯨꯅ ꯍꯥꯠꯄ ꯇꯨꯞꯄ ꯍꯧꯔꯛꯂꯤ꯫ ꯀꯦꯝꯞ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯁꯦꯛꯁꯟ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯟ ꯊꯣꯛꯍꯟꯗꯕꯤꯗ ꯍꯥꯠꯂꯤ꯫ ꯁꯣꯝꯗ ꯁ꯭ꯇꯣꯏꯔꯥꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯒ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯊꯥꯖꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯀꯦꯝꯞ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯁꯤꯛꯇꯤꯒꯔꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯆꯪꯁꯟꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗ ꯑꯦꯊꯦꯜꯁꯇꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅ ꯍꯥꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯒ ꯐꯥꯏꯠ ꯇꯧꯔꯛꯂꯦ꯫ ꯂꯥꯟꯃꯤꯁꯤꯅꯗꯤ ꯃꯈꯣꯟ ꯊꯣꯛꯇꯅꯕ ꯃꯆꯤꯟ ꯃꯦꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯑꯦꯊꯦꯜꯁꯇꯦꯟꯅ ꯃꯌꯥꯝ ꯇꯥꯅꯕ ꯂꯥꯎꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯦꯊꯦꯂꯦꯝꯒꯤ ꯁꯦꯛꯁꯟ ꯂꯥꯟꯃꯤꯁꯤꯡꯁꯤ ꯀꯥꯡꯁꯤ ꯈꯤꯡꯗꯨꯅ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯅꯨꯡꯉꯥꯟꯊꯣꯛꯄꯁꯨ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯛꯇꯤꯒꯔꯅꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯁꯦꯛꯁꯟ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯦꯛꯁꯟ ꯂꯥꯟꯃꯤꯁꯤꯡꯁꯤꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯒ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯅ ꯁꯨꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯊꯦꯂꯦꯝꯗꯤ ꯃꯄꯥꯟꯗ ꯇꯧꯔꯝꯂꯤꯕꯁꯤ ꯎꯕꯗ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯂꯥꯎꯔꯤ ꯅꯈꯣꯏꯅ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯍꯥꯟꯅ ꯀꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ꯫ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯁꯨ ꯑꯦꯊꯦꯂꯦꯝꯕꯨ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯤꯕ ꯁꯤꯛꯇꯤꯒꯔꯒꯤ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤ ꯎꯕꯗ ꯁꯣꯝꯗ ꯐꯥꯏꯠ ꯇꯧꯔꯤꯕ
ꯑꯦꯊꯦꯜꯁꯇꯦꯟꯅꯗꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯒ ꯂꯥꯟ ꯑꯁꯤ ꯌꯥꯎꯗꯕꯤꯗ ꯆꯦꯟꯗꯒꯤ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯃꯐꯝꯁꯤ ꯍꯧꯖꯤꯛ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯣꯝꯗꯅ ꯎꯇ꯭ꯔꯤꯠ, ꯐꯦꯅꯟ ꯑꯃꯗꯤ ꯁꯤꯇ꯭ꯔꯤꯛ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯟꯐꯝꯁꯤ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯦꯅꯟꯅꯗꯤ ꯍꯥꯏꯔꯤ, ꯂꯣꯔꯗ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯂꯥꯟꯐꯝꯁꯤ ꯊꯤꯡꯍꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯇꯟꯖꯥꯁꯤꯗ ꯎꯇ꯭ꯔꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯣꯏꯔꯥꯁꯨ ꯃꯐꯝꯁꯤꯗ ꯃꯊꯟꯇ ꯂꯩꯔꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯤꯛꯇꯤꯒꯔꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯐꯝꯁꯤ ꯌꯥꯎꯗꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯇꯣꯏꯔꯥꯁꯨ ꯌꯥꯝ ꯄꯥꯈꯠꯅꯗꯨꯃꯛ ꯃꯄꯥꯗ ꯃꯄꯨꯔꯣꯏꯕ ꯁꯤꯛꯇꯤꯒꯔꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯤꯟꯅꯔꯛꯂꯤ꯫ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯣꯏꯔꯥꯗ ꯍꯥꯏꯔꯤ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯁꯤꯛꯇꯤꯒꯔ ꯀꯟꯕ ꯈꯛꯇ ꯅꯠꯇꯦ, ꯂꯥꯟꯐꯝꯁꯤ ꯊꯤꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯔꯨꯝꯀꯨꯐꯥꯗ ꯑꯦꯇꯦꯛ ꯇꯧꯔꯝꯂꯤꯕꯗꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯅꯠꯇꯦ, ꯑꯦꯊꯦꯂꯦꯝꯅꯅꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯦꯊꯦꯂꯦꯝꯅꯤ, ꯃꯥꯕꯨ ꯍꯤꯡꯅ ꯐꯥꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯎꯇ꯭ꯔꯤꯠꯁꯨ ꯁꯤꯛꯇꯤꯒꯔꯗ ꯄꯥꯎ ꯄꯤꯗꯨꯅ ꯂꯥꯟꯐꯝꯁꯤ ꯊꯤꯡꯅꯕ ꯆꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯟꯐꯝꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯍꯥꯟꯕ ꯍꯦꯛ ꯆꯪꯕꯗ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯍꯥꯟꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯁꯣꯝꯗ ꯑꯦꯊꯦꯜꯁꯇꯦꯟꯗꯤ ꯚꯥꯏꯀꯤꯡꯁ ꯃꯌꯥꯝꯁꯤꯒ ꯑꯉꯝ ꯍꯥꯠꯅ ꯆꯨꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯐꯦꯅꯟꯗꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯠꯇꯨꯅ ꯑꯦꯊꯦꯂꯦꯝꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯃꯄꯥꯡ ꯑꯣꯏꯗꯨꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕ ꯑꯣꯁꯕꯔꯠꯀꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯎꯆꯤꯟꯅꯥꯆꯤꯟꯅ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯁꯤꯇ꯭ꯔꯤꯛꯅ ꯑꯦꯊꯦꯜꯁꯇꯦꯟ ꯊꯤꯕ ꯐꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯁꯤꯇ꯭ꯔꯤꯛꯇ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯂꯥꯟꯐꯝꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯅꯕ ꯌꯥꯊꯪ ꯄꯤꯔꯝꯂꯒ ꯃꯥꯅ ꯑꯃꯨꯛ ꯚꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯁꯤꯛꯇꯤꯒꯔ ꯊꯤꯕ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯇꯧꯔꯝꯂꯤꯕ ꯂꯥꯟꯐꯝꯁꯤꯁꯨ ꯎꯔꯦ꯫ ꯑꯗꯨꯕꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯍꯧꯖꯤक ꯐꯥꯎꯕ ꯊꯤꯡꯀꯠꯇ꯭ꯔꯤ꯫ ꯑꯦꯜꯍꯥꯝꯗꯁꯨ ꯃꯥꯅ ꯍꯥꯏꯔꯤ, ꯎꯇ꯭ꯔꯤꯠꯇ ꯊꯥꯖꯕ ꯊꯝꯈꯤꯁꯤ, ꯃꯥꯅ ꯑꯦꯅꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯂꯥꯟꯐꯝꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯝꯅ ꯁꯤꯇ꯭ꯔꯤꯛꯅ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯁ꯭ꯇꯣꯏꯔꯥꯒꯤ ꯃꯅꯥꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯂꯦ꯫ ꯎꯇ꯭ꯔꯤꯠꯅ ꯁꯣꯝꯗ ꯂꯥꯟꯐꯝ ꯃꯔꯛꯁꯤꯗ ꯁꯤꯛꯇꯤꯒꯔꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯁꯣꯝꯗ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯂꯥꯟꯐꯝꯁꯤ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯦꯞꯇꯕꯁꯤꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯃꯥꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯦꯜꯍꯥꯝꯅꯁꯨ ꯍꯥꯏꯔꯛꯂꯤ, ꯂꯣꯔꯗ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯒꯗꯤ ꯑꯦꯊꯦꯂꯦꯝꯒꯤ ꯄ꯭ꯂꯥꯟ ꯃꯥꯏ ꯄꯥꯛꯈ꯭ꯔꯒꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯒꯗꯤ ꯍꯦꯟꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯒꯅꯤ꯫ ꯑꯦꯊꯦꯂꯦꯝꯒꯤ ꯑꯄꯥꯝꯕꯁꯤ ꯊꯨꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯃꯥꯒꯤ ꯊꯥꯡꯁꯥꯡꯁꯤ ꯁꯠꯇꯣꯛꯇꯨꯅ ꯑꯦꯊꯦꯂꯦꯝꯕꯨ ꯐꯥꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤ ꯁꯛꯁꯦꯁ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯅ ꯂꯥꯟꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯁꯤꯛꯇꯤꯒꯔꯅꯁꯨ ꯃꯁꯤꯕꯨ ꯎꯕꯗꯒꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯗꯋꯥꯔꯗꯀꯤ ꯊꯧꯖꯜꯂꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯁꯤꯛꯇꯤꯒꯔ ꯍꯣꯏꯅ ꯈꯥꯖꯤꯜꯂꯤꯕ ꯄꯜꯁꯤ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯟꯐꯝꯁꯤꯗ ꯁꯤꯛꯇꯤꯒꯔ ꯃꯥꯏꯊꯤꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ꯫ ꯃꯅꯥꯎꯅꯨꯄꯥ ꯔꯥꯟꯕꯥꯜꯗꯔꯁꯨ ꯁꯛꯁꯟ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯍꯥꯠꯈꯤꯒꯗꯧꯔꯦ꯫ ꯇꯟꯖꯥꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯁꯤꯛꯇꯤꯒꯔꯕꯨ ꯎꯕꯗꯒꯤ ꯆꯦꯟꯁꯟꯗꯨꯅ ꯑꯆꯨꯝꯕ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯇꯝꯗꯨꯅ ꯂꯥꯟꯐꯝꯁꯤ ꯂꯦꯞꯅꯕ ꯍꯥꯏꯔꯤ꯫ ꯁꯤꯛꯇꯤꯒꯔꯁꯨ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯍꯥꯏꯔꯛꯂꯤꯕ ꯑꯆꯨꯝꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯥꯅ ꯉꯁꯤ ꯊꯥꯡꯖꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯒ ꯄꯦꯟꯗꯕꯗꯒꯤ ꯇꯤꯡꯈꯠꯇꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯟꯐꯝꯁꯤ ꯃꯥꯏꯁꯨ ꯃꯥꯏꯊꯤꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯛꯇꯤꯒꯔ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯐꯥꯗꯨꯅ ꯑꯦꯗꯋꯥꯔꯗꯀꯤ ꯀꯦꯝꯞꯁꯤꯗ ꯄꯣꯔꯛꯂꯤ꯫ ꯁ꯭ꯇꯣꯏꯔꯥꯁꯨ ꯃꯁꯥꯅ ꯌꯥꯅ ꯃꯐꯝꯁꯤꯗ ꯆꯪꯂꯛꯂꯤ꯫ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯁꯤꯛꯇꯤꯒꯔꯗ ꯑꯦꯊꯦꯂꯦꯝꯅ ꯁꯤꯜꯂꯝꯂꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯣꯛꯇꯨꯅ ꯑꯦꯗꯋꯥꯔꯗꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯣꯏꯔꯥꯒꯤ ꯃꯊ꯭ꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯕꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅꯁꯨ ꯎꯇ꯭ꯔꯤꯠꯀꯤ ꯈꯜꯂꯒ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯎꯇ꯭ꯔꯤꯠꯅ ꯁꯤꯛꯇꯤꯒꯔꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯈꯟꯕꯤꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯁꯤꯗ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯍꯥꯏꯔꯛꯂꯤ, ꯁꯤꯛꯇꯤꯒꯔꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯅ ꯐꯤꯔꯦꯞ ꯂꯦꯞꯇ꯭ꯔꯤ, ꯃꯉꯣꯟꯗ ꯀꯔꯤ ꯗꯟꯗꯤ ꯄꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯜꯂꯤ ꯍꯥꯏꯔꯤ꯫ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯑꯗꯨꯔꯕꯗꯤ ꯅꯈꯣꯏꯅꯤ ꯅꯧꯅ ꯑꯃꯨꯛ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯣ ꯍꯥꯏꯔꯤ꯫ ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯉꯁꯤ ꯃꯈꯨꯠꯇ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯌꯥꯝ ꯑꯃ ꯍꯥꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯑꯩꯅ ꯉꯥꯛꯄꯤꯈꯣ ꯍꯥꯏꯔꯤꯕꯔꯥ? ꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯍꯛꯄ ꯗꯟꯗꯤ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯁꯤꯛꯇꯤꯒꯔ ꯑꯃꯗꯤ ꯃꯥꯒꯤ ꯚꯥꯏꯀꯤꯡꯁ ꯃꯌꯥꯝꯒꯤꯗꯃꯛ ꯃꯨꯟꯅ ꯈꯜꯂꯒ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯄꯥꯟꯗ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯊꯣꯛꯂꯛꯇꯨꯅ ꯁꯤꯛꯇꯤꯒꯔꯗ ꯍꯥꯏꯔꯤ, ꯆꯍꯤ ꯀꯌꯥ ꯑꯃ ꯁꯦꯛꯁꯟ ꯑꯃꯗꯤ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤ ꯄꯨꯔꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯁꯥꯎꯅꯅꯕ ꯌꯦꯛꯅꯅꯕ ꯂꯥꯟꯊꯦꯡꯅꯅꯕ ꯃꯔꯨ ꯍꯨꯜꯂꯝꯂꯦ꯫ ꯉꯁꯤꯗꯤ ꯂꯩꯔꯝꯕ ꯁꯥꯟꯇꯤ ꯑꯗꯨ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯈꯣꯏ ꯚꯥꯏꯀꯤꯡꯁ ꯈꯨꯗꯤꯡꯃꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯑꯣꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅꯗꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯤ, ꯑꯗꯣꯝꯅ ꯃꯈꯣꯏꯗ ꯍꯥꯏꯕꯤꯔꯤꯕꯗꯨꯗꯤ ꯃꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯤ, ꯃꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯃꯈꯥ ꯇꯥꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯨꯟꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯅꯠꯇꯕ ꯎꯄꯥꯏ ꯂꯩꯇꯦ, ꯃꯁꯤꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯗ ꯁꯤꯛꯇꯤꯒꯔꯁꯨ ꯌꯥꯅꯤꯡꯗꯕꯒꯤ ꯃꯉꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯚꯥꯏꯀꯤꯡꯁ ꯖꯥꯇꯤ ꯑꯃ ꯑꯣꯏꯔꯒ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯏꯁꯣꯔ ꯑꯗꯨꯕꯨ ꯅꯤꯡꯗ꯭ꯔꯒꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯔꯝꯅ ꯚꯥꯏꯀꯤꯡꯁꯅꯤ ꯍꯥꯏꯖꯒꯗꯧꯔꯤꯕ? ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯏꯁꯣꯔꯗꯨꯕꯨ ꯀꯥꯎꯊꯣꯛꯂꯕꯁꯨ ꯃꯐꯝꯁꯤꯗ ꯅꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯌꯥꯔꯒꯅꯤ, ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯤꯡ ꯑꯃꯒꯤ ꯃꯈꯥꯗꯁꯨ ꯂꯩꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯃꯅꯥꯎꯅꯨꯄꯥ ꯔꯥꯟꯕꯥꯜꯗꯔꯗꯤ ꯅꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯚꯥꯏꯀꯤꯡꯁꯅꯤ ꯍꯥꯏꯅ ꯂꯩꯖꯔꯝꯕꯗꯨ ꯃꯌꯥꯝꯕꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯏꯌꯥꯝꯕ, ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯍꯧꯔꯣ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯃꯁꯤ ꯅꯠꯇꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯝꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁꯤꯛꯇꯤꯒꯔꯅ ꯃꯅꯥꯎꯄꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯁ꯭ꯇꯣꯏꯔꯥꯅ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯃꯤ, ꯅꯈꯣꯏꯗꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯚꯥꯏꯀꯤꯡꯁ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯖꯕꯒꯤ ꯋꯥꯅꯤ, ꯅꯕꯨꯛꯆꯦꯜꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫
ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯁ꯭ꯇꯨꯑꯦꯔꯥꯗꯤ ꯃꯁꯥꯃꯛ ꯁꯦꯛꯁꯟ ꯑꯃꯗꯤ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯃꯤꯛꯁ ꯑꯣꯏꯖꯔꯕꯁꯨ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯙꯔꯃꯕꯨ ꯉꯥꯛꯅ ꯆꯠꯂꯤ, ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ꯫ ꯅꯈꯣꯏꯗꯤ ꯄꯥꯡꯗꯕ ꯃꯤꯆꯦꯟꯅꯤ꯫ ꯁꯦꯛꯇꯤꯒꯔꯅ ꯍꯧꯖꯤꯛ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯑꯃꯨꯛ ꯑꯣꯟꯁꯜꯂꯛꯇꯨꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯕ ꯉꯝꯃꯣꯏ, ꯄꯨꯟꯁꯤꯗ ꯌꯥꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯁꯨ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯉꯣꯟꯗ ꯐꯪꯒꯗꯕ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯑꯗꯨ ꯐꯪꯕ ꯇꯥꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤꯒꯦ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯅꯗꯤ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯦꯗꯋꯥꯔꯗꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯂꯤ, ꯎꯇ꯭ꯔꯤꯠ, ꯐꯤꯔꯦꯞꯁꯦ ꯑꯩꯅ ꯂꯦꯞꯄ ꯅꯠꯇꯦ, ꯃꯁꯥꯅ ꯂꯦꯞꯆꯕꯅꯤ, ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯃꯉꯣꯟꯗ ꯍꯥꯏꯔꯝꯂꯦ, ꯃꯥꯅ ꯌꯥꯖꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯇꯥꯟꯅꯔꯛꯇꯨꯅ ꯍꯥꯏꯔꯤ, ꯀꯔꯤꯒꯨꯝꯕ ꯁꯦꯛꯇꯤꯒꯔꯅ ꯁꯤꯈ꯭ꯔꯒꯗꯤ ꯑꯊꯦꯂꯦꯝꯒꯤ ꯄ꯭ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯒꯅꯤ, ꯃꯁꯤꯗꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦ꯫ ꯑꯇꯩ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯠꯇ꯭ꯔꯕꯁꯨ ꯂꯨꯆꯤꯡꯕ ꯁꯦꯛꯇꯤꯒꯔꯕꯨꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯁꯨ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯨꯑꯦꯔꯥꯅꯁꯨ ꯃꯄꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯀꯔꯤ ꯀꯔꯤ ꯐꯤꯔꯦꯞ ꯂꯦꯞꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯅꯪꯕꯨꯗꯤ ꯉꯥꯛꯄꯤꯔꯦ, ꯅꯄꯨꯔꯣꯏꯕ ꯁꯦꯛꯇꯤꯒꯔꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁ꯭ꯇꯨꯑꯦꯔꯥꯅ ꯃꯄꯨꯔꯣꯏꯕ ꯁꯦꯛꯇꯤꯒꯔꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯀꯦ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯅꯤꯁꯤꯒꯤ ꯃꯇꯧꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯁꯦꯛꯇꯤꯒꯔꯅꯁꯨ ꯁ꯭ꯇꯨꯑꯦꯔꯥꯗ ꯂꯥꯟꯐꯝꯁꯤ ꯃꯥꯏꯊꯤꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯂꯤ꯫ ꯎꯇ꯭ꯔꯤꯠꯇ ꯑꯣꯟꯁꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯃꯥꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯁꯤ ꯅꯪꯅ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯗ ꯎꯇ꯭ꯔꯤꯠꯁꯨ ꯃꯃꯩꯇ ꯃꯄꯤ ꯇꯥꯗꯨꯅ ꯃꯗꯨꯒꯤ ꯊꯕꯛꯇꯨꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯨ ꯍꯥꯏꯔꯤ꯫ ꯁꯦꯛꯇꯤꯒꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ, ꯎꯇ꯭ꯔꯤꯠ, ꯑꯩ ꯁꯤꯔꯕꯁꯨ ꯏꯖꯠꯇ ꯁꯤꯅꯤꯡꯉꯤ, ꯃꯃꯤꯡ ꯂꯩꯔꯕ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯅꯪꯒꯤ ꯈꯨꯠꯇ ꯁꯤꯕꯗꯨ ꯄꯥꯝꯃꯤ꯫ ꯎꯇ꯭ꯔꯤꯠꯁꯨ ꯀꯞꯅ ꯑꯗꯨꯃ ꯍꯥꯏꯔꯛꯂꯤ, ꯑꯩ ꯂꯥꯟꯐꯝꯁꯤꯗ ꯌꯥꯎꯔꯝꯗ꯭ꯔꯕꯁꯨ ꯐꯒꯗꯕꯅꯤ꯫ ꯁꯦꯛꯇꯤꯒꯔꯅ ꯑꯃꯨꯛ ꯋꯥꯔꯧꯅ ꯍꯥꯏꯔꯛꯂꯤ, ꯑꯗꯣꯝꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯄꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ, ꯅꯪ ꯂꯥꯛꯂꯝꯗ꯭ꯔꯒꯗꯤ ꯂꯥꯟꯐꯝꯁꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯆꯔꯝꯕꯁꯨ ꯌꯥꯏ꯫ ꯋꯥꯐꯝꯁꯤꯗ ꯎꯇ꯭ꯔꯤꯠꯁꯨ ꯃꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯁ꯭ꯇꯨꯑꯦꯔꯥꯅꯁꯨ ꯃꯄꯨꯔꯣꯏꯕ ꯁꯦꯛꯇꯤꯒꯔꯒꯤ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯍꯥꯏꯔꯤ, ꯉꯁꯤꯗꯤ ꯚꯦꯟꯍꯥꯂꯥꯗ ꯑꯗꯣꯝꯕꯨ ꯑꯣꯗꯤꯟꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯒꯅꯤ, ꯑꯩꯅꯁꯨ ꯃꯤꯔꯝꯂꯦꯟꯁꯤꯗ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯀꯌꯥꯗ ꯅꯪꯒꯤ ꯋꯥꯔꯤꯕꯨ ꯂꯤꯗꯨꯅ ꯇꯥꯍꯟꯒꯅꯤ꯫ ꯁꯦꯛꯇꯤꯛꯅ ꯑꯃꯨꯛ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯤ, ꯑꯩꯅꯁꯨ ꯃꯐꯝꯗꯨꯗ ꯅꯪꯕꯨ ꯉꯥꯏꯒꯅꯤ, ꯍꯥꯟꯅ ꯆꯠꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯒ ꯂꯣꯏꯅꯅ, ꯅꯪ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯇꯨꯑꯦꯔꯥꯁꯨ ꯚꯦꯟꯍꯥꯂꯥꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯒꯤ ꯃꯄꯤ ꯇꯩꯊꯣꯛꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯛꯇꯤꯒꯔꯅ ꯈꯤꯇꯪ ꯆꯠꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯖꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯂꯥꯎꯔꯤ, ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤꯅ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯗꯤ ꯏꯁꯣꯔ ꯑꯣꯗꯤꯟ ꯃꯥ ꯈꯛꯇꯒꯤꯅꯤ, ꯃꯁꯤꯗ ꯑꯇꯣꯞꯄ ꯏꯁꯣꯔ ꯑꯃꯠꯇꯒꯤ ꯍꯛ ꯂꯩꯇꯦ꯫ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝꯁꯤ ꯃꯄꯤ ꯂꯣꯏꯅ ꯇꯥꯟꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯦꯛꯇꯤꯒꯔ ꯎꯇ꯭ꯔꯤꯠꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯍꯥꯠꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯎꯇ꯭ꯔꯤꯠꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯕ ꯂꯦꯞꯇꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯁꯦꯛꯇꯤꯒꯔꯒꯤ ꯃꯈꯨꯠ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯤ ꯀꯛꯊꯠꯄꯤꯗꯨꯅ ꯁꯦꯗ꯭ꯔꯤꯛꯅꯁꯨ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡꯁꯤ ꯎꯇ꯭ꯔꯤꯠꯇ ꯄꯤꯔꯛꯂꯤ꯫ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯃꯁꯤꯕꯨ ꯁꯦꯗ꯭ꯔꯤꯛꯇ ꯄꯥꯏꯍꯟꯗꯨꯅ ꯃꯥꯒꯤ ꯊꯥꯡꯁꯤ ꯑꯃꯨꯛ ꯁꯠꯇꯣꯛꯇꯨꯅ ꯁꯦꯛꯇꯤꯒꯔꯒꯤ ꯍꯥꯠ ꯃꯄꯥꯗ ꯊꯝꯂꯤ꯫ ꯁꯦꯛꯇꯤꯒꯔꯁꯨ ꯎꯇ꯭ꯔꯤꯠꯅ ꯃꯥꯕꯨ ꯍꯥꯠꯄꯁꯤ ꯉꯝꯗ꯭ꯔꯦ ꯈꯪꯕꯗꯒꯤ ꯃꯈꯨꯠ ꯄꯥꯏꯔꯛꯇꯨꯅ ꯍꯥꯠꯂꯣ ꯍꯥꯏꯕꯒꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯂꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯁ꯭ꯇꯨꯑꯦꯔꯥꯗꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯉꯝꯂꯤ꯫ ꯁ꯭ꯇꯨꯑꯦꯔꯥꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯂꯒ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯎꯇ꯭ꯔꯤꯠꯅꯁꯨ ꯀꯞꯅ ꯀꯞꯅ ꯑꯗꯨꯃꯛ ꯊꯥꯡ ꯑꯁꯤ ꯊꯤꯟꯖꯟꯗꯨꯅ ꯕꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯁꯦꯛꯇꯤꯒꯔꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯞꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯁꯤꯅ ꯕ꯭ꯔꯤꯗꯥ ꯑꯃꯗꯤ ꯐꯔꯗ ꯄ꯭ꯌꯥꯂꯤꯡ ꯁꯨꯝ ꯁꯨꯝ ꯂꯥꯛꯄꯗ ꯕꯥꯏꯀꯤꯡꯁ ꯑꯁꯣꯛꯄ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯅ ꯅꯨꯄꯥꯁꯤꯗ ꯋꯥꯍꯪ ꯄꯥꯡ ꯇꯧꯕꯗ ꯍꯧꯖꯤꯛ ꯁꯦꯛꯁꯟꯁꯤꯡꯒ ꯕꯥꯏꯀꯤꯡꯁꯤꯡꯒ ꯂꯩꯔꯝꯕ ꯁꯥꯟꯇꯤ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯃꯛꯂꯤ꯫ ꯕ꯭ꯔꯤꯗꯥꯅꯁꯨ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯗ ꯇꯧꯈꯤꯕ ꯂꯥꯟꯐꯝꯗꯨꯗ ꯎꯇ꯭ꯔꯤꯠ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯥꯟꯃꯤꯁꯤꯅꯁꯨ ꯍꯥꯏꯔꯝꯂꯤ, ꯌꯥꯎꯏ, ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯦꯛꯁꯟꯒꯤ ꯅꯥꯀꯟꯗ ꯌꯥꯎꯕꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯃꯤꯁꯤꯁꯨ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕ꯭ꯔꯤꯗꯥꯅ ꯐꯔꯗ ꯄ꯭ꯌꯥꯂꯤꯡꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯋꯥꯐꯝꯁꯤꯡꯁꯤ ꯂꯣꯠꯁꯤꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯉꯛꯄꯗꯒꯤ ꯃꯉꯛꯁꯝꯗ ꯊꯥꯡ ꯊꯝꯃꯛꯇꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯑꯩꯕꯨ ꯐꯥꯅꯕ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ, ꯅꯈꯣꯏꯁꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯇ ꯊꯥꯡ ꯊꯤꯟꯖꯟꯗꯨ ꯊꯝꯃꯝꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯂꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯄꯨꯟꯁꯤꯗꯨ ꯍꯤꯡꯖꯕ ꯉꯝꯂꯒꯗꯤ ꯎꯇ꯭ꯔꯤꯠꯇ ꯑꯩꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯃꯨ, ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯌꯨ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯤꯗꯥ ꯃꯊꯟꯇ ꯑꯃꯨꯛ ꯃꯐꯝꯁꯤꯗꯒꯤ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯂꯝꯖꯤꯡꯗꯨꯅ ꯕꯥꯏꯀꯤꯡꯁ ꯈꯪꯗꯦ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯍꯤꯡꯍꯧꯔꯤꯕ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯒ ꯄꯨꯂꯞ ꯏꯐꯣꯋꯤꯛꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯁꯦꯛꯇꯤꯒꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯁꯨ ꯕꯦꯚꯥꯔ ꯎꯠꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯂꯥꯝꯅꯁꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯃꯄꯥ ꯑꯜꯐ꯭ꯔꯦꯗꯅ ꯁꯥꯒꯠꯂꯝꯕ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯔꯤꯕ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝꯗꯨ ꯁꯥꯒꯠꯄ ꯉꯝꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯨꯑꯦꯔꯥꯕꯨ ꯁꯥꯎꯔꯤꯕ ꯄꯦꯟꯗ꯭ꯔꯤꯕꯁꯤꯡꯁꯤ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯨꯑꯦꯔꯥꯗꯤ ꯍꯧꯖꯤꯛ ꯉꯁꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯃꯥꯏ ꯄꯥꯛꯂꯤꯕꯁꯤ ꯃꯥꯒꯤꯗꯤ ꯃꯥꯡ ꯇꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯌꯦꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥꯅ ꯊꯦꯝꯕꯒ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯁꯣꯝꯗ ꯑꯦꯊꯦꯂꯦꯝꯁꯤ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯒ ꯃꯈꯣꯏꯅꯤ ꯈꯛꯇ ꯖꯒꯥ ꯑꯃꯗ ꯂꯣꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯁꯤꯗ ꯑꯦꯊꯦꯂꯦꯝꯅ ꯍꯥꯏꯔꯤꯕꯁꯤ ꯃꯥꯒꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯂꯥꯟ ꯆꯠꯊꯅꯕꯒꯤꯗꯃꯛ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯐꯤꯌꯟꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯁ꯭ꯀꯣꯠꯂꯦꯟꯗ ꯆꯠꯇꯨꯅ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯒꯤ ꯃꯇꯦꯡ ꯂꯧꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯊꯪꯗꯅ ꯂꯥꯛꯂꯤꯕ ꯁꯤꯟꯁꯤ ꯁ꯭ꯀꯣꯠꯂꯦꯟꯗꯅꯤ꯫ ꯍꯧꯖꯤꯛ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯒꯤ ꯀꯣꯅꯨꯡꯁꯤꯗ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯁꯔꯗꯥꯔ ꯃꯌꯥꯝ ꯑꯃ ꯀꯧꯈꯠꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁ꯭ꯀꯣꯠꯂꯦꯟꯅ ꯅꯣꯔꯊꯝꯕꯤꯌꯥ ꯑꯁꯤ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯦ ꯇꯥꯛꯄꯅꯤ꯫ ꯃꯁꯤꯗ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯤꯡ
ꯀꯣꯟꯁꯇꯦꯟꯇꯤꯟꯅꯁꯨ ꯍꯧꯖꯤꯛ ꯀꯣꯁꯦꯛꯁꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯃꯥꯔꯁꯤꯌꯥꯒꯤ ꯁꯔꯗꯥꯔ ꯃꯌꯥꯝ ꯍꯥꯠꯂꯒ ꯃꯥꯔꯁꯤꯌꯥꯕꯨ ꯄꯥꯏꯁꯟꯈꯤꯕ ꯑꯃꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯝꯕ ꯚꯥꯏꯀꯤꯡ ꯁꯤꯛꯇꯤꯒꯔꯕꯨ ꯍꯥꯠꯇꯣꯛꯈꯤꯕ ꯄꯥꯎ ꯈꯨꯗꯤꯡꯃꯛꯁꯤ ꯇꯝꯗꯨꯅ ꯁꯥꯎꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯅꯈꯣꯏꯒꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤ ꯅꯣꯔꯊꯝꯕꯤꯌꯥꯕꯨ ꯄꯥꯏꯁꯟꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯗꯤ ꯍꯥꯟꯅꯒꯨꯝ ꯅꯈꯣꯏꯒ ꯑꯩꯒ ꯃꯔꯤꯁꯦ ꯑꯗꯨꯃꯛ ꯐꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯄꯨ ꯊꯤꯡꯍꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯁꯔꯗꯥꯔ ꯃꯌꯥꯝꯁꯤ ꯃꯊꯪ ꯑꯌꯥꯕ ꯂꯧꯔꯛꯄꯗ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯅ ꯃꯁꯛ ꯈꯪꯗꯕ ꯑꯅꯧꯕ ꯁꯔꯗꯥꯔ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ, ꯀꯔꯝꯕ ꯖꯒꯥꯒꯤ ꯁꯔꯗꯥꯔꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯎꯇꯤꯠꯀ ꯆꯥꯎꯅ ꯌꯦꯛꯅꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯎꯅꯨꯄꯥꯁꯨ ꯊꯣꯛꯂꯤꯕ ꯋꯤꯠꯒꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯋꯤꯠꯒꯔꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯃꯤꯡ ꯋꯤꯠꯒꯔ, ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯊꯤꯖꯔꯕ ꯀꯣꯅꯨꯡ ꯕꯦꯕꯟꯕꯛꯀꯤ ꯂꯣꯠꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯤꯠꯒꯔꯒꯤ ꯁꯛꯇꯝꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫